आकाशवाणी इम्फाल नयनी देवी ने पाव पाजरी अहनबदा मरुओइबा पाव मुख्यमंत्री एन बीरेना हाइरी पोंगनपम अमसुंग पीपल्स क्रॉनिकल की ऑफिसता बोम लंगसिलंबगी थौदोकता चेनबसिंगबु फादुना चपचाबा दंदी पीगनी मणिपुरदा नागासिंगी मरु मरांग हुनबगी कुमई लुइंगाइनी पांगथोकनरी मणिपुरदा ngarang मियोय 12 नौना कोविड-19 ना नाबा थेंगनरे नाबा अपुनबा मसिंग लिसिंग कुन मापन चामन मरफुदा तरुक सुरे मियोय लिसिंग कुन पांचाटे निपुनिपान नाबा फखरे अमसुंग प्रधानमंत्री ना हाइरी लेबाक असिना ngak selgi lamda maromdom lepchanabagi lambida khumang yangna changsilakli लेबाक असिना मालेम गे लाइचत ओरिबा कोविड-19 गे मायोक्ता पुन्ना मतो इन लान थेंगनरी लमदम सिगी मियामना सखंगनरबा मियोय केयाना सुलान फमसिदा माइ पाकनबगी दमक आकाशवाणी इम्फाल गी इपाउगी खुथांगदा मिपुंग खुदिंगमकना अराइबा थवंग अहुम फेस मास्क सोपा अमगा मगा फुतरुक लामना लैनबा माइ मिट अमदि खुद सातोइना हमदोक्तुना तरुतनाना थमनबा अपील तौरी मणिपुर गी सकनाइरबी ड्रामा अमसुंग फिल्म एक्ट्रेस येंखोम रोमाना कोविड-19 दगी ngakthoknaba मियामदा अपील तौरदुना हाई Mayambu Yankom Romana Kurumjari, COVID-19 Lajat Ashidagi Ngakthoknaba, Kwaidagi Paraba Pambaidi, Sexin Bahibasina Ori, Sarkarna, Lajat Asi, Tingnanaba, Besina Singbo Putoktuna, Hotnariba Si Matakta, Ekoi Punamagnasu, Bab Taminaduna, Lajat Ashidagi Ngaktoknanaba, Tangai Padaba, Nium, Ohumkak Ngakna Zaminakisi, Ekoi Kuding Magna, Yumdagi Mapan Hek Torokpaga, Face Marks, Upakau Vigeno. Sapon nadraga henwa sijinnaduna khutsa sengna hamdokpiyu mi amaga gi marakta phuttarukki social distancing thamsi section bahaibasina isa aikhoi gi nungsiraba imung manung amadi miyambu laichat asidagi kanbangamgadoribani mayambu amukka na khurumjari हौजिक मपुंग ओइबा पाव मुख्यमंत्री नोकथंबम बिरेन सिंहना हाइरी इम्फाल दन उंतिगी फोंगबा पावचे पोकनपम अमसुंग पीपल्स क्रॉनिकल की ऑफिसता थासी 12 गी नुमिदांगदा सखंगदबा सिंह बोम अटैक तौरमबगी थौदोकता चेनबा सिंहबु फादुना चपचाबा दंदी पीगनी ngarang numidang waram all manipur working journalists union amju amasung editors guild manipur egm gi mihut singa unabada मुख्यमंत्री ना थाजबा सिपिरखिबनी मरा लेबसिंग अथुबा मतमदा पहादुना चैराक पिनबा तक्सिनबा मेमोरेंडम अमसु मुख्यमंत्री द पिसिनखि इम्फाल गी कै संपाल लमिजम लेकाई गी कम्युनिटी होल्डा पौमी सिंगना थौदोक अदुबु यानिंगदबा फोंदोक्तुना ngarang wakan bi फमखि थौदोक अदुबु यानिंगदबा फोंदोकपा ओइना ngarang amasung asi इम्फाल दा फोंबा पाउचे सिंग अमता फोंगनद्रे राज्य की इन्फॉर्मेशन एंड पब्लिक रिलेशंस मंत्री थोंगाम बिस्वाजित राज्य सभा के एमपी सु ओइरिबा मणिपुर की निंगथौलै सेंबा जना जावपन चिंगबलु चिंगबा कयाना थौदोक अदिबु कन्ने यानिंगदबा फोंदोकली इंडियन जर्नलिस्ट यूनियन ने सु बॉम अटैक अदुबु कन्ने यानिंगदबा फोंदोकली चेरोल अमदा यूनियन की प्रेसिडेंट अमसुंग प्रेस काउंसिल ऑफ इंडिया की हानगी मेंबर गीतारथ पाठक अमसुंग इंटरनेशनल फेडरेशन ऑफ जर्नलिस्ट की वाइस प्रेसिडेंट सु ओइरिबा आईजेयू की जनरल सेक्रेटरी सबिना इंद्रजितना मणिपुर मीडिया हाउस अमसुंग जर्नलिस्ट सिंग दत्तने अटैक तौबगी तहुदोक थोकलिबा असिदा नुंगनांगबा फोंदोकली बोम अटैक असिगी मतंगदा राज्य सरकार न थिगतुना मरा लेबसिंग फानबसु आईजेयू की लुचिंगबसिंगना दाबी तौरी राज्य असिदा जर्नलिस्ट सिंग अमदी मीडिया हाउस सिंगदा असोय अंगाम थोहनबिदनबसु यूनियन न राज्य सरकार दा तक्सिल्ली मणिपुर दा नागासिंग मरुमरंग हुनबगी कुमई लुइंगाइनी ngasi pangthoknari Tamenglong जिला दा जॉइंट ट्राइबल काउंसिल इनपुई लियांगमाई रोंगमई अमसुंग जेमिना सिंदुना जिला अदुगी हेडक्वार्टर्स ता लेबे इंडोर स्टेडियम दा लुइंगाइनी पांगथोकली कुमई असिगा मरी लेनाना राज्यपाल डॉक्टर नाजमा हेप्तुला अमदी अतै लुजिंगबा कयाना मियामदा मरु ओइना नागासिंग दा याप पाउजेल पीरी महाकी पाउजेल दा राज्यपालना हाई कुमई असि नागासिंग खक्तगी नतना कांगलुप अतैगी सु मरु ओइबा कुमई अमा ओइना मसिगी मफंग कल्ली
kumai asina tongan ba singi marakta dharma amadi kanglup ki khenaba thamdana santi nungsi janaba amadi mioi begi minung sigi oiba wakhalo ladu purakli kumai asina lakpada khoi punamakna raija asida santi amasung chawkhatpa puraknaba isorgi maphamda thawni jarasi hairi mahaki paujelda Manipur Bidhan Sabha ge adaksa Yumnam Khemchan singna hai kumhai asi mahi marongi isorbu pelanaba amadi ikai kumnapo utpa akhanaba kumhai amani kumhai asina lakpada raija asigi miyamgi chawkhatpa oirasanu hairi Consumer Affairs Food and Public Distribution Mantri T.S. Saitabrata, Works Mantri T.S. B. Swajit Singh, Social Welfare Mantri Okram Henry na Chingbalu Chingba Kayana Su, Kumay Asina Lakpada Miyamda, Yap Paujel Piri. Manipur Dramatic Union Imphal na Jai Kudingi Piba, Khomdram Dhana Chandra Ningsing Mana, Handak Jai Higi Oina, Professor Arambam Lokendroda, Piragani, Mana Asi Manipur Gi Theatre Dam Apunchika Toklaba, Sahi Humpu Hilaba Mio Sing Kangatuna Pibani, Mana Asida Sel Oina Lupali Sing Tara, Sal Ama Jai Chuma Yauri, Mana Asi Tha Sigitara Nipanda Pang Thoka Doriba, Artist De Numita Kusinaragani, Tabiriba Pawasi, Kasbani, Imphal Degini. Manipur da haukiba pungkun marida COVID ke anop case tara hundoi thengna ki baga loinana apunba masing lising kun mapan chama marphuda taruk sure ngarangi oina laichat asida mioi amata sikibagi paulete Raja ki COVID-19 command control room na ngarang numidang waram thoki pe cherol amada hai riba matam sigi manung do home isolation da laiba mioi mari naba phaki masiga loinan na naba phaki ba migi masing lising konipan chaten ifunipan sure naba pharakpagi changcha da marphudani 5.10 maru taruk yaure hojik active case humphudra manga leidi marak asida ngarang mioi chauhum humphumari COVID-19 ki vaccine kap ki baga loinana vaccine kap ki baraja asigi apunba migi masing lising koni thoi chamri kun pan sure masigi manungda healthcare worker lising tara mapan chama marphu mapan yauri Laibak asida hojik phawbada beneficiary lakh marphu lising yakhani thoi henbada COVID-19 ki vaccine kap kre laina asida gi naba parakbagi changna chada marphu da tare 10 ahum ama yaure haukiba pungkun marida COVID ki anaba lising tara mathoi chama taruk naba phaki hojik phawbada laibak asida COVID-19 dagi naba phakiba apunba migi masing koti ama lakh taruk lising tara mathoi hele hojik active case lakh ama lising 53 khare hena leidi Haksel Mantralayna hai active case ki masing asi apunba positive case ki chada amada smi ani taruk khaktani haukiba pungkun marida laibak asida COVID ki anoba case lising taran thoi chama marphudra mari thengnakhi aduga mioi marphudra thoi sikhi Laibak asida COVID-19 dagi chibagi chang asi malengbi oina khwaidagi nemba changda chada amada smi mari ahum khak oiri Pradhanmantri Narendra Modi na hairi laibak asina ngak selgi lamda maromdom lepchana bagi lambida khumang yang na sangsilakli Chennai da ngarang pangtokba Arjun Men Battle Tank MKIA lanmi da khusina bagi thauramda Pradhanmantri na hai laibak asibu ngak na nabo wan abada hairi ba tank asi awang thangba sarukta season agani masina laibak asigi amato oibagi wakhalon Bharat Ekta Darshan adu utpangamle Pradhanmantri na hai Bharat ke Atmanirbhar gi saruk ama oina ngak selgi lamda kumang yang na sangsilakli tank asi combat vehicles research amasung development establishment of defense research and development organization na sabani Pradhanmantri na ngarang Tamil Nadu gi Chennai khungchata raija du gi chawkata rangi project aya paikhatna bagi damak jatra khunki maduda natana atai chawkata rangi thorang kaya su hodoki Amaromda Pradhanmantri Narendra Modi na ngarang Kerala gi Kochi da laiba INS Garura Naval Air Station da nupa koti lising taruk chamagi saukhat thaurangi maru aiba project kaya haudokre Thauramdu da wangang mada Pradhanmantri na hai project sing asina Bharat ke chawkhatpagi lamda anobai inot haplagani Pradhanmantri na sangha khiba project sing adugi manungda Bharat Petroleum Corporation gi propylene derivative petrochemical project na chingba yauri Sri Modi na hai Kochi refinery ki propylene derivative petrochemical complex asina mirai bakta chatkigada senphan kayama kanbangam bagal loinana laibak asigi atmanirbhar gi maikaita changsin bagi khongjel hena yangsil halagani Pradhanmantri na COVID-19 lajat hengna bada laibak asigi miyamna mateng pangbi bagi tamak thagatpa phongdokhi Loisilakpada COVID-19 dagi ngak thoknaba face mask upa phutaruk lamna na leiba khuchama di mai mitaru tanana thamba haiba achamba thong ohum singak na chapinaba amu ana insingjari aroibada maru eba pau amu ana
मुख्यमंत्री एन बीरेना हाइरी पोक्नपम अमसुंग पीपल्स क्रॉनिकल के ऑफिस ता बोम लंगसिलंबगी थौदोक्ता चेनबसिंगबु फादुना चपचाब दंडी पीगनी मणिपुर नागा सिंगी मरु मरांग हुनबगी कुमई लुइंगाइनी पांगथोकनरी मणिपुर ngarang मियोय 12 नौना कोविड-19 ना नाबा थेंगनरे नाबा अपुनबा मसिंग 19,943 सुरे मियोय 19,994 ना नाबा फखरे अमसुंग प्रधानमंत्री ना हाइरी लेबाक असिना ngak selgi lamda marom dom leptanabagi lambida kumang yang na sangsilakli pauluj jare